Kakching District ke Keirak leiba Irrigation and Flood Control Department IFCD ke Inspection Bungalow IB 9 Sector 33 AR company ama Leisinnaba Hotnarakliba Asi Manipur Leingaki leingaba loishang amatadagi Ayaba Pikhiba Leite mapham ase Kakching District ke commando complex oina shemgatnaba leingakta taksillagani haina Wabagai AC MLA Usham Deben phongdokkhre Keirak dam makong kaithelda pangthokpa miyamgi mapham amada wafam ase phongdokkhledna MLA Usham Deben na makhatana hai Keirak leiriba IFCD gi IBS da 33 AR gi kangbuna hanjin laktuna leishinnaba hotnabada miyamna mapham asida state force natana central force amata leibi yaroi haiduna ngasi fawba athingba piduna lakli miyamgi mihut ama oina miyamgi apambagi wangmada thabak tawroi Miyamgi apamba khangna Manipur Leingaki Chief Minister amadi mari leinaba singa pau faunaduna mapham asida AR thambagi Ayaba Pikhiba Leite haiba chapchana khangle Maramaduna hairiba mapham asida Central Force thambagi mahutta hauzik commando na leiriba mapham asida Kakching District ki commando complex oina shemgatnaba mahakki maikedagi leingakta taksillagani Ayaba yauduna leishinnaba lakliba AR leihantanaba miyamna su thingbiyu mahakki maikedagi su thengnaba mathak thongba singda takshinkhigani haina MLA Usham Deben phongdokkhre Nexting bayabati hairiba mapham aduda 33 AR company amana leishinnaba hanjin lakbada miyamna thingduna ngasi fawba leihandana laklibani hairi Maybe mayamna akoina tumina leiba amana leibi ju waraga leiba pinsu mayamna biro bani adu akoi manungda tawbu yaroi sumba lehelapu yaroi changupu yaroi habise atu pudi ko koini senari adu government ki state government ki site ki di Kayumba, Moida, the Hindu permit, and again the Hinba, and again Moida, pretty much in jail. I'm about it, the Hindu, what we see.